ꯃꯌꯥꯝ ꯑꯩ ꯉꯁꯥꯏ ꯌꯨꯝꯗ ꯊꯣꯛꯇ ꯚꯤꯗꯤꯑꯣ ꯂꯧꯍꯧꯗ꯭ꯔꯦ ꯃꯌꯥꯝꯕꯨ ꯊꯦꯡꯅꯕꯤꯕ ꯏꯁꯂꯥꯝ ꯃꯌꯥꯝꯕꯨ ꯃꯪꯒꯣꯜꯇꯅ ꯋꯦꯜꯀꯝ ꯇꯧꯖꯔꯤ ꯃꯌꯥꯝ ꯉꯁꯤꯁꯨ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯃꯌꯥꯝ ꯃꯤꯠꯌꯦꯡ ꯇꯥꯍꯟꯖꯒꯦ ꯑꯗꯣ ꯑꯩ ꯖꯣꯏꯄꯨꯔꯗ ꯂꯥꯛꯏꯀꯣ ꯃꯔꯨꯞꯀꯤꯅꯦ ꯃꯔꯨꯞꯁꯤꯡ ꯂꯥꯛꯄꯅꯤ ꯑꯗꯣ ꯑꯩ ꯂꯥꯛꯄ ꯈꯤꯇꯪ ꯊꯦꯡꯉꯦꯅꯅꯦ ꯑꯗꯣ ꯚꯤꯗꯤꯑꯣ ꯂꯧꯍꯧꯗ꯭ꯔꯦ ꯑꯗꯣ ꯑꯩ ꯖꯣꯏꯄꯨꯔꯗ ꯆꯠꯀꯦ ꯖꯣꯏꯄꯨꯔ ꯌꯧꯒꯗꯧꯔꯦ ꯁꯣꯝꯗ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯁꯤꯗ ꯂꯩꯔꯦ ꯏꯆꯥꯅꯨꯄꯤ ꯇꯨꯝꯕꯤ ꯃꯃꯥꯡꯗ ꯐꯝꯃꯤ ꯃꯌꯥꯏꯗ ꯑꯗꯣ ꯑꯩ ꯃꯇꯦꯛ ꯑꯃꯇꯪꯗꯤ ꯃꯌꯥꯝꯗ ꯌꯦꯡꯍꯟꯖꯒꯦ ꯍꯧꯖꯤꯛ ꯖꯣꯏꯄꯨꯔꯗꯒꯤꯅꯦ ꯊꯣꯡ ꯂꯥꯜꯂꯦꯕꯀꯣ ꯃꯌꯥꯝ ꯀꯣ ꯊꯣꯡ ꯂꯥꯜꯂꯦ ꯑꯗꯣ ꯊꯣꯡ ꯂꯥꯜꯂꯛꯄꯁꯤꯗ ꯍꯧꯖꯤꯛ ꯖꯣꯏꯄꯨꯔ ꯃꯇꯦꯛ ꯌꯧꯕꯗꯣ ꯈꯤꯇꯪ ꯉꯥꯏꯔꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝꯇꯪ ꯌꯦꯡꯕ ꯃꯇꯦꯛ ꯑꯁꯦ ꯑꯩ ꯃꯌꯥꯝ ꯌꯦꯡ ꯇꯥꯍꯟꯖꯒꯦ ꯁꯤꯅꯤ ꯖꯣꯏꯄꯨꯔ ꯂꯝꯕꯤ ꯀꯣ ꯃꯣꯏ ꯂꯧꯁꯤꯡ ꯈꯥꯎꯕ ꯂꯣꯏꯅꯔꯝꯃꯦ ꯁꯤ ꯖꯣꯏꯄꯨꯔ ꯂꯝꯕꯤ ꯃꯩꯇꯩ ꯈꯨꯜꯂꯒ ꯍꯧꯔꯦꯀꯣ ꯃꯌꯥꯝ ꯁꯤꯅꯤ ꯑꯩ ꯃꯩꯇꯩ ꯈꯨꯜꯂꯒ ꯇꯧꯔꯦ ꯑꯗꯣ ꯍꯣꯔꯦꯟ ꯑꯩ ꯌꯧꯔꯒ ꯑꯩ ꯃꯈꯥ ꯚꯤꯗꯤꯑꯣ ꯂꯧꯖꯒꯦ ꯁꯤ ꯑꯩꯅ ꯁꯨꯝ ꯖꯣꯏꯄꯨꯔ ꯆꯪꯉꯛꯄꯒꯤꯅꯦ ꯃꯌꯥꯝ ꯀꯅꯥꯒꯨꯝꯕ ꯈꯪꯉꯝꯗꯕꯁꯨ ꯌꯥꯏ ꯀꯁꯥꯔ ꯖꯣꯏꯄꯨꯔꯅꯤꯀꯣ ꯖꯣꯏꯄꯨꯔ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯒꯨꯂꯥꯕꯤ ꯂꯥꯟꯊꯣꯛꯑꯒ ꯀꯣ ꯒꯨꯂꯥꯕꯤ ꯀꯃꯔꯪꯒ ꯑꯩꯈꯣꯏꯗ ꯊꯥꯗꯣꯛꯑꯝꯃꯒꯅꯤ ꯍꯧꯖꯤꯛꯀꯤ ꯖꯣꯏꯄꯨꯔ ꯐꯪꯒꯗꯧꯁꯤꯀꯣ ꯖꯣꯏꯄꯨꯔ ꯕꯣꯔꯗꯤꯡ ꯋꯥꯔꯗ ꯒꯦꯠꯇ ꯍꯥꯏꯍꯧꯔꯦ ꯑꯩꯈꯣꯏꯅ ꯖꯣꯏꯄꯨꯔ ꯃꯩꯇꯩ ꯈꯨꯜꯂꯒ ꯆꯪꯉꯛꯄꯅꯤꯁꯦ ꯀꯣ ꯖꯣꯏꯄꯨꯔ ꯃꯩꯇꯩ ꯈꯨꯜꯂꯅꯤꯅ ꯃꯌꯥꯝ ꯄꯨꯂꯞ ꯂꯝꯕꯤꯅꯤꯀꯣ ꯄꯨꯂꯞ ꯂꯝꯕꯤꯅꯤ ꯑꯩ ꯉꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯩꯇꯦꯀꯣ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯕꯗꯣ ꯑꯩ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯩꯇꯦꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯩꯇꯕꯒ ꯉꯁꯤꯗꯤ ꯁꯥꯏꯔꯣꯛꯇ ꯂꯥꯛꯄꯅꯤ ꯃꯔꯨꯞꯀꯤ ꯀꯣ ꯃꯩꯇꯩ ꯈꯨꯂꯛ ꯁꯨꯝ ꯐꯖꯕꯅꯤ ꯃꯌꯥꯝ ꯈꯨꯂꯛꯁꯦ ꯀꯣ ꯁꯦ ꯈꯨꯂꯛ ꯌꯧꯔꯦ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯃꯧ ꯃꯌꯨꯝ ꯌꯧꯕ ꯃꯄꯥꯡ ꯃꯌꯨꯝ ꯌꯧꯒꯗꯕꯗꯤ ꯈꯤꯇꯪ ꯋꯥꯠꯂꯦꯕꯀꯣ ꯑꯗꯣ ꯍꯣꯔꯦꯟ ꯌꯧꯔꯒ ꯑꯩ ꯑꯃꯨꯛ ꯑꯩ ꯃꯤꯠꯌꯦꯡ ꯇꯥꯍꯟꯖꯒꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯒꯥꯔꯤ ꯊꯧꯕꯅꯤꯅꯅꯦ ꯑꯩ ꯉꯥꯏꯍꯥꯛ ꯊꯝꯈꯤꯒꯦ ꯚꯤꯗꯤꯑꯣꯁꯤ ꯃꯌꯥꯝ ꯌꯧꯔꯦ ꯖꯣꯏꯄꯨꯔꯗ ꯏꯇꯩꯃꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯕꯖꯥꯔ ꯆꯠꯈꯤ ꯍꯥꯏꯗꯅꯀꯣ ꯑꯗꯣ ꯏꯇꯩꯃ ꯍꯣꯏ ꯌꯨꯝ ꯌꯧꯔꯦ ꯆꯪꯉꯛꯄꯗ ꯉꯥꯏꯔꯤ ꯑꯩꯈꯣꯏ ꯏꯇꯩꯃꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯧꯒꯤ ꯃꯆꯦꯅ ꯀꯣ ꯃꯥꯏ ꯇꯥꯗꯗꯣ ꯂꯩꯈꯤꯗ꯭ꯔꯦꯀꯣ ꯑꯩꯈꯣꯏ ꯇꯥꯗꯁꯤ ꯂꯩꯔꯦ ꯁꯤ ꯂꯩꯈꯤꯗ꯭ꯔꯦ ꯅꯨꯡꯉꯥꯏꯇꯦ ꯅꯍꯥ ꯑꯣꯏꯅ ꯂꯩꯈꯤꯗꯕꯅꯤ ꯑꯃꯨꯛ ꯀꯩ ꯂꯧꯍꯧꯔꯤꯅꯣ ꯑꯣꯀꯦ ꯃꯈꯥ ꯑꯃꯨꯛ ꯆꯠꯊꯠꯆꯒꯦ ꯑꯩ ꯌꯧꯔꯦ ꯍꯥꯏꯕ ꯈꯪꯍꯟꯕꯤꯕ ꯍꯥꯏꯗꯤ ꯃꯌꯥꯝꯗ ꯑꯗꯨ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯀꯣ ꯏꯀꯨꯕꯣꯏꯒꯤꯅꯦ ꯍꯤꯡꯒꯣꯜ ꯀꯣ ꯑꯗꯣ ꯑꯝꯇꯪ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯍꯤꯡꯒꯣꯜꯁꯤ ꯎꯗꯀꯣ ꯃꯌꯥꯝ ꯉꯥꯎꯅꯤꯀꯣ ꯏꯟꯖꯥꯡ ꯅꯥꯄꯤ ꯃꯌꯥꯝꯁꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯁꯥꯏ ꯑꯃꯥꯡ ꯆꯠꯂꯤꯅꯦꯕꯀꯣ ꯌꯦꯡꯉꯨ ꯃꯌꯥꯝꯁꯦ ꯌꯦꯡꯉꯨ ꯍꯤꯡꯒꯣꯜ ꯃꯌꯥꯝ ꯑꯝꯇꯪ ꯌꯦꯡꯉꯨ ꯃꯌꯥꯝ ꯐꯔꯗ꯭ꯔꯥ ꯌꯦꯡꯉꯨ ꯁꯤ ꯑꯂꯨ ꯊꯥꯏꯁꯤ ꯑꯂꯨ ꯍꯋꯥꯏ ꯃꯌꯥꯝ ꯌꯦꯡꯉꯨꯅꯦ ꯁꯤꯕꯨ ꯌꯦꯡꯕꯗ ꯀꯤꯗ꯭ꯔꯕ ꯍꯤꯡꯒꯣꯜ ꯃꯌꯥꯝꯁꯦ ꯌꯦꯡꯉꯨ ꯃꯄꯥꯟ ꯅꯥꯏꯕ ꯌꯦꯡꯉꯨ ꯃꯌꯥꯝ ꯑꯝꯇ ꯌꯦꯡꯉꯨ ꯃꯄꯥꯟ ꯅꯥꯏꯕ ꯌꯦꯡꯉꯨ ꯃꯌꯥꯝ ꯌꯦꯡꯉꯨꯅꯦ ꯁꯦ ꯖꯣꯏꯄꯨꯔꯒꯤ ꯇꯨꯔꯦꯟ ꯆꯦꯜꯂꯦ ꯑꯗꯣ ꯍꯦꯛꯐꯝ ꯌꯧꯔꯒ ꯑꯩ ꯃꯌꯥꯝꯗ ꯑꯃꯨꯛ ꯌꯦꯡꯉꯦꯀꯣ ꯃꯌꯥꯝ ꯍꯤꯡꯒꯣꯜꯁꯦ ꯑꯝꯇꯪ ꯌꯦꯡꯉꯨꯁꯤ ꯃꯌꯥꯝ ꯑꯗꯨꯝ ꯈꯨꯐꯖꯅꯤ ꯁꯤ ꯌꯦꯡꯉꯨꯅꯦ ꯀꯨꯂꯥꯏꯁꯦ ꯃꯨꯟꯅ ꯃꯨꯜꯂꯦ ꯑꯗꯒꯤ ꯁꯣꯔꯣꯛꯗꯣ ꯍꯪꯒꯥꯝ ꯃꯄꯥꯟ ꯁꯥꯔꯤꯁꯤꯅꯦꯕ ꯁꯦꯅꯇꯤ ꯍꯥꯏꯗꯅ ꯑꯩꯅ ꯄꯥꯃꯦꯟꯗꯣ ꯁꯦꯅꯇꯤ ꯌꯥꯕꯗꯣ ꯀꯌꯥꯝ ꯌꯥꯝ ꯌꯦꯡꯉꯨ ꯅꯪꯅ ꯂꯝꯕꯤꯁꯦ ꯑꯥꯗ꯭ꯔꯦ ꯃꯥꯟ ꯆꯠꯈꯤꯗꯕ
ꯁꯤ ꯑꯥꯂꯨꯃꯛꯇ ꯀꯨꯂꯥꯏꯁꯨ ꯊꯥꯔꯤ ꯁꯤ ꯍꯤꯡꯒꯣꯜ ꯑꯃꯇꯅꯤꯀꯣ ꯐꯖꯗ꯭ꯔꯥ ꯃꯌꯥꯝ ꯌꯥꯝ ꯐꯖꯕꯅꯤ ꯁꯣ ꯊꯕꯦ ꯍꯣꯜꯂꯦ ꯃꯣꯏꯗꯤ ꯀꯔꯤꯃꯨꯛ ꯋꯥꯗꯦ ꯆꯠꯂꯤꯁꯦ ꯌꯦꯡꯉꯨꯁꯤ ꯋꯥꯎ 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 ꯐꯖꯩꯌꯦ ꯑꯁ ꯍꯤꯡꯒꯣꯜ ꯃꯌꯥꯝꯁꯤ ꯂꯣꯏꯔꯦꯍꯦ ꯁꯤ ꯐꯖꯗ꯭ꯔꯕ ꯁꯤ ꯃꯌꯥꯝ ꯌꯦꯡꯉꯨꯁꯤ ꯈꯣꯡꯖꯥꯕꯧꯁꯦ ꯍꯤꯡꯒꯣꯜ ꯉꯥꯛꯇꯅꯤ ꯃꯌꯥꯝ ꯑꯩ ꯍꯤꯡꯒꯣꯜꯇꯅꯤ ꯉꯁꯤ ꯎꯠꯂꯤꯁꯦ ꯃꯌꯥꯝꯗꯀꯣ ꯁꯤ ꯀꯨꯂꯨꯋꯥꯏꯁꯨ ꯃꯨꯜꯂꯝꯃꯤꯁꯦ ꯃꯔꯛꯁꯤꯒ ꯀꯌꯥ ꯐꯖꯅ ꯊꯥꯏ ꯃꯌꯥꯝ ꯌꯦꯡꯉꯨꯅꯤ ꯐꯖꯗ꯭ꯔꯥ ꯃꯔꯛꯇ ꯌꯦꯡꯉꯨꯅꯤ ꯑꯥꯂꯨꯃꯛꯇ ꯃꯨꯜꯂ ꯀꯩꯅꯣꯁꯨ ꯃꯥꯏꯔꯦꯟꯁꯨ ꯊꯥꯔꯤ ꯃꯥꯏꯔꯦꯟ ꯄꯥꯝꯕꯤ ꯑꯁ ꯀꯌꯥ ꯐꯖꯅ ꯃꯌꯥꯝ ꯌꯦꯡꯉꯨꯅꯤ ꯁꯤ ꯁꯒꯣꯜ ꯍꯋꯥꯏꯅꯦ ꯁꯒꯣꯜ ꯍꯋꯥꯏꯁꯨ ꯊꯥꯔꯤ ꯃꯌꯥꯝ ꯐꯖꯗ꯭ꯔꯥ ꯑꯁ ꯌꯦꯡꯉꯨ ꯃꯌꯥꯝꯁꯦ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯃꯔꯛꯇꯅꯤ ꯃꯌꯥꯝ ꯌꯦꯡꯉꯨꯁꯤ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯃꯔꯛꯇꯅꯤ ꯑꯩꯅ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯃꯔꯛꯇꯅꯤ ꯃꯌꯥꯝ ꯋꯥꯎ ꯐꯖꯩꯍꯦ ꯃꯨꯜꯍꯥꯔꯣ ꯃꯨꯜꯍꯥꯅꯤ ꯊꯥꯡꯒꯠꯂꯛꯑꯒꯦ ꯑꯩ ꯐꯖꯕ ꯐꯨꯄꯤꯔꯛꯀꯦ ꯃꯥꯅ ꯐꯨꯈ꯭ꯔꯦ ꯃꯨꯜꯍꯥ ꯑꯃ ꯐꯨꯂꯦ ꯃꯨꯜꯍꯥ ꯊꯤꯔꯤ ꯃꯔꯛꯇ ꯊꯥꯡꯒꯠꯂꯛꯑꯒꯦ ꯁꯣꯟ ꯌꯦꯡꯉꯨ ꯃꯌꯥꯝ ꯃꯨꯜꯍꯥ ꯌꯥꯝ ꯍꯧꯗꯦ ꯃꯥꯅ ꯐꯨꯈ꯭ꯔꯦ ꯁꯣꯟꯅꯒꯦ ꯍꯥ ꯀꯔꯦ ꯑꯂꯨ ꯈꯣꯕꯦꯟ ꯃꯔꯨ ꯑꯣꯏꯗꯣ ꯑꯗꯨ ꯁꯤ ꯆꯧꯝ ꯂꯩ ꯁꯤ ꯆꯥꯎ ꯃꯥꯜꯂꯤꯁꯦ ꯆꯥꯎꯗꯦ ꯃꯄꯥꯟ ꯁꯥꯔ ꯆꯥꯗ ꯍꯥꯔꯔꯣꯏ ꯍꯥꯎꯔꯔꯣꯏꯕ ꯉꯁꯤ ꯐꯨꯔꯅꯨ ꯑꯗꯨꯗꯤ ꯃꯄꯥꯟ ꯁꯥꯗꯤ ꯑꯩ ꯍꯥꯏꯗꯤ ꯃꯔꯨ ꯆꯥꯎꯔꯣꯏ ꯆꯥꯕꯗꯤ ꯆꯥꯗꯕꯅꯤ ꯃꯔꯨ ꯆꯥꯎꯗꯦ ꯃꯨꯂꯥ ꯐꯌꯥꯝ ꯄꯥꯏ ꯃꯨꯂꯥꯗ ꯃꯅꯥꯗ ꯃꯊꯛ ꯄꯥꯟꯈꯠꯂꯣ ꯃꯌꯥꯝ ꯌꯦꯡꯉꯨꯁꯦ ꯃꯨꯂꯥꯗꯨ ꯎꯗ꯭ꯔꯦ ꯇꯨ ꯑꯅꯤꯃꯛ ꯎꯗ꯭ꯔꯦ ꯇꯨ ꯃꯨꯂꯥ sini meyam kupa jam ni mo sika nam sunu thau sumbi hangam yong ni meyam sibuk yong phedra meyam mula jam phuron do hi sankranti ro mina jam hu chanadra mi sankranti ro mi mula jam chanadre hangam ge chanadra mare lo peri phai thang inge wow mayam jiangu si mula oli dut pai go no khuni mai thang lo na mai udre mula de chan o mai pai go ba ani do mayam jiangu ne mula de phen thang lo chou du mana khun yang gre yong mayam chaw dra mula jiang se mula khu pha jam ni mayam bo ang pen gon su de ngau bu jan ni mayam yam phajai mayam ꯗ ꯃꯌꯥꯝ ꯅꯨꯡꯁꯥꯁꯨ ꯁꯥꯏ ꯃꯌꯥꯝ ꯀꯣ ꯅꯨꯡꯁꯥꯁꯨ ꯁꯥꯏ ꯃꯨꯂꯥ ꯑꯆꯧꯕꯗ ꯄꯤꯔꯛꯑꯣ ꯌꯦꯡꯒꯦ ꯃꯨꯂꯥ ꯑꯆꯧꯕꯁꯦ ꯃꯌꯥꯝ ꯌꯦꯡꯉꯣ ꯐꯖꯗ꯭ꯔꯥ ꯃꯨꯂꯥꯁꯦ ꯃꯌꯥꯝ ꯐꯖꯗ꯭ꯔꯥ ꯃꯌꯥꯝ ꯄꯥꯝꯕ꯭ꯔꯣ ꯀꯩꯒꯨꯝꯕ ꯄꯥꯝꯃꯗꯤ ꯍꯥꯏꯔꯛꯎ ꯑꯩ ꯄꯤꯔꯛꯀꯦ ꯃꯣꯕꯥꯏꯜꯗ ꯃꯌꯥꯝ ꯌꯦꯡꯉꯨꯁꯦ ꯃꯨꯂꯥ ꯁꯦ ꯍꯪꯒꯥꯝ ꯊꯥꯎ ꯁꯨꯝꯕꯤ hangam mapan sa bai siong myam siong se phedra okay mayam sinam mun jengbio agi video se mayam na like to bio share to bio subscribe to bio mayam mobile se u video jeng gai ikrai wow ama su pore yong se mayam phajadra mula mayam kulo jangak pa ni mayam bo cái đây tu mula kulai nakan dia apa puri so ada ni bunga semali to ngam pire mali ba
ꯌꯦꯡꯉꯣ ꯁꯤꯒ ꯂꯣꯏ ꯂꯩꯔꯦ ꯐꯨꯜ ꯂꯩꯁꯤꯡꯁꯦ ꯀꯨꯂꯨꯋꯥꯏꯁꯨ ꯁꯤꯒ ꯂꯩꯔꯦ ꯃꯨꯂꯥꯁꯨ ꯁꯤꯒ ꯂꯩꯔꯦ ꯑꯗꯨꯗꯤ ꯍꯪꯒꯥꯝ ꯄꯦꯔꯦ ꯃꯜꯂꯤ ꯌꯥꯝ ꯐꯖꯗ꯭ꯔꯥ ꯊꯥꯡꯒꯠꯂꯒ ꯍꯪꯒꯥꯝ ꯑꯣ ꯍꯪꯒꯥꯝ ꯄꯥꯝꯕꯤꯁꯤ ꯑꯝꯇꯪ ꯌꯦꯡꯉꯣ ꯑꯣꯟꯊꯣꯔꯛꯑꯣ ꯍꯪꯒꯥꯝ ꯄꯥꯝꯕꯤꯁꯤ ꯌꯦꯡꯉꯨ ꯃꯌꯥꯝ ꯅꯃꯥꯏꯗꯤ ꯎꯗ꯭ꯔꯦ ꯍꯪꯒꯥꯝ ꯄꯦꯔꯦ ꯍꯪꯒꯥꯝ ꯃꯌꯥꯝ ꯌꯦꯡꯉꯨ ꯐꯖꯕꯅꯤ ꯑꯁ ꯃꯌꯥꯝ ꯌꯦꯡꯉꯨꯅꯦ ꯉꯥꯎꯗ꯭ꯔꯁꯦ ꯍꯤꯡꯒꯣꯜ ꯃꯛꯇꯅꯤꯁꯦ ꯖꯣꯏꯄꯨꯔꯒꯤ ꯍꯤꯡꯒꯣꯜ ꯖꯣꯏꯄꯨꯔ ꯃꯌꯥꯝ ꯖꯣꯏꯄꯨꯔ ꯍꯥꯏꯗꯣ ꯀꯁꯥꯔ ꯖꯣꯏꯄꯨꯔ ꯍꯤꯡꯒꯣꯜ ꯍꯥꯏꯗꯣ ꯐꯥꯎꯔꯤꯕ ꯃꯌꯥꯝꯁꯦ ꯃꯣꯏ ꯁꯤꯀꯟ ꯄꯩꯁꯥ ꯇꯥꯔꯤ ꯃꯌꯥꯝꯁꯦ ꯃꯣꯏꯗꯤ ꯈꯖꯤꯛꯀꯤ ꯄꯩꯁꯥ ꯅꯠꯇꯦ ꯃꯣꯏꯅ ꯇꯥꯜꯂꯤꯁꯦ ꯌꯥꯔꯦ ꯑꯣꯅꯤꯌꯦ ꯑꯗꯨꯁꯨ ꯍꯪꯒꯥꯝꯂꯣ ꯌꯥꯔꯦ hangam phu pulai mayam fajadra yengi pemana dai sini ba hingon matani siung mayam si jong ne kuluai pali si jong ne mayam yong je kuluai pali si jong si mayam fajadra si kuluai jong je pambi unda pali ba kuluai se ding jing yong mayam jong se im ding jing je ga mayam jong se jong kuluai yong se kuluai matani se pali mana mak de pali jong ko ku fajam ni hangam pambi ni de payo nakho yung se mayam se hangam se hangam ani karakta yung yung ya hangam ni se ya re ni bo a jau re mayam yung ne kya phajai hingon wa sintra so wangdra mogi joypur chalambor hai mogi bormon gumba kasari gumba le jani ko aduni mayam siku phajam ni yung na siu mapan nai punti ko mayam hingon se kupa jam ni mayam si uruga mayam is hain kan debo si picnic new year ki picnic sa adi haudum ni ko hangam pere malliba sini mayam phajabani ko mayam ado hoi mayam makam se tharage ko mayam yung phajadra hingon mayam se koi kakhale cha sana si jeng phải vào được gì mà có số này hình gồn cái mà sao u phong thế si ông mình hình gồn thằng này mà chịu chứ không phải giờ mình cái đó không phải giờ này mà làm hình gồn xe bây giờ lâu đừng pen đẻ được Pedra, koi gati kakale. Alu matani. Alu makta su kuluai. Thai mairen thai mokoi siko mula su. Mara makta. Yung ka phajan yo. Yam asiong she hangam thau sunbi hangam pansa bi siong yam siong she. Pedra oke mayam sinam mun jengbiu agi video se mayam na like to view share to view subscribe to video mayam mobile se u video jeng gai kai wow ama su pore yung se mayam fajadra mulla ado ai video ho mayam na meng ta se mayam haji ge dei video sai sim no san se mayam okay bye